Ngasisu mahusagumna mayamgidamakta nungairaba phungawari ama puduna lakjari. Wari asibu ibirakpi Rati Khundrakpam. Wari asigi mamingna Kalak Chaubi Lairang. Thaina matam amada masa yamna phaba nupa ama lairami. Khulladudasu masa phabada hainarami. Mahak pukjelsu yamna chaurami. Adubu masak matau thoidok hendokna phajaba haibadudi oiramde. Adubu khul adugi nupi nadi yamna pamnarami. Yairemba maningda singkana khairi. Mama laimana chakumdagi hairei. Ibungo nangbu singkhaibado loidribo loisinaba tawrone. Ima chakse thongnaba tawrage. Yairembana hoi ima ai loisilaklage. Ima insang semba hobiramo. Hoi hoi loisilaga changlaoko. Asi haiduna laima changkhre. Yairembasu sing adubu khaiba loisili. Aduga sing akhaiba ado puduna sakhumda mamagi manakta laklami. Sakhum yauraduna phungagi manakta sing ado thamduna mamada yengduna hairaklami. Ima kai insang semlage. Ibungo ngasidi kangsoi oina semle. Isabu chaningdabrane. Mama machada laibe yumni. Mapadi mahakna pungkak chaurakpa matamda ana layong khangdaba laina amana naduna laikhidre. Adubu machagini haiduna thambiramba ingkhol matek aduda laimana matam matamgi oiba ensang napi tharaga. Ensang napi sing adubu yonduna phanglakpa sel aduna mama machagi pukchak punarami. Ngaihaki matungda mama macha sakto loiduna chathokminare. Saktok laba matungda laimasu kaithel kanabani haiduna ingkholdagi hektuna punaba semlamba insang singdo lubak aduda hapchanduna machanupa imungda lairiba ado tanaba hairei. Ibungo nangbu mapanda mukta thorau. Yairembasu taraduna thoklai. Ima nachabu kaubibabu kari haige. Laimana ibungo imana ngarang tharamba morok chara singdo ising khara chairamuko. Yairembasu hoi ima. Asi haiduna mamasu chatkre. Mamana chatkraba matungda yairemba imungda changlaktuna magi phamungda ngaihak hiptuna lairami. Matang aduda mapandagi nupi amana yairembabu kauraklami. Yairembasu kauraklibado taduna kanano laklibase haiduna mapanda thoraklami. Lairang oiduna lairamba aduda yairembana lairang kakhalao mora sida phamu. Lairang su kakhatuna mora aduda phamlami. Aduga yairembada yengduna hairei. Aina nangi insang saruk purakpani se. Yairembasu insang aduda yengduna hairei. Kari insang no? Lairangna saring thongbani. Kari lege ngasidi insang ahawbaga thongisibo. Lairangna ngasido aikhoida leiba sinmisingdo saklen ama sille adugi thongbani. Aina nang pijaningdana purakpani. Nangdi aingonda karisu pijaningba nate. Ainadi nangbu pijaningduna puraibani. Yairembana aikhoigidi nangonda pinaba karisu leiteda. Sauri hangamsibu nangbu chaninggadro. Yairembana hairibase lairang hoigi imungdi makhoiga yengnabada yamna khetnai. Lairang hoigi imungdi mapa mapu haktaktagi nungaiduna ta laklaba amadi tauge haibada tauba ngamba imung ama oirami. Yairembagi mama amadi lairangi mapa mama singnasu macha mamo oibagi warisu lairangi mama nasu yairembagi mamada tattatana haudoklami. Adugi mathakta lairangnasu yairembabu angang oiringaidagi hauna yamna nungsijarakpa pamjarakpa oirami. Lairangsu yairembada ensang ado piramlaba matung chatlage haiduna chatkre. Yairembasu lairang chatkraba matungda mama khanghandana chingda lona singchanba chatpa ado chatnaba haina thaurang tawrami. Mama khanghandana chatliba asigi maramdi mamana mahakpu pikliba angang amagumna khanduna thamjabani. Aduna mana thabak chatke hairabadi mamana yaroi khangbagini. Yairembasu chingda laktuna singchanba haurami. Asumna singchalingai mina laubagi makhol ama tarai.
ꯃꯈꯣꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗ ꯑꯁꯨꯝ ꯂꯥꯛꯄꯗ ꯎꯔꯦ ꯅꯨꯄꯤ ꯑꯃ ꯂꯝꯍꯨꯏ ꯑꯃꯅ ꯆꯥꯒꯗꯕꯒꯤ ꯇꯥꯟꯅꯔꯛꯂꯤꯕꯗꯣ꯫ ꯃꯗꯨ ꯎꯕꯗ ꯌꯥꯏꯔꯦꯝꯕ ꯆꯦꯟꯁꯤꯟꯗꯨꯅ ꯈꯣꯡꯂꯩ ꯊꯨꯅ ꯃꯥꯅ ꯄꯥꯏꯔꯤꯕ ꯊꯥꯡ ꯑꯗꯨꯅ ꯂꯝꯍꯨꯏ ꯑꯗꯨ ꯇꯝꯅ ꯂꯪꯉꯤ꯫ ꯊꯥꯡ ꯑꯗꯨꯅ ꯄꯥꯟꯗꯨꯅ ꯂꯝꯍꯨꯏ ꯑꯗꯣ ꯁꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯕꯗ ꯅꯨꯄꯤ ꯑꯗꯣ ꯈꯔꯗꯤ ꯁꯣꯛꯂꯝꯃꯤ꯫ ꯌꯥꯏꯔꯦꯝꯕꯅ ꯅꯨꯄꯤ ꯑꯗꯨꯗ ꯀꯗꯥꯏꯗ ꯁꯣꯛꯀꯦ ꯍꯥꯏꯗꯨꯅ ꯌꯦꯡꯕꯤꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯣ ꯌꯥꯝꯅ ꯋꯥꯕꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯌꯥꯏꯔꯦꯝꯕꯅ ꯃꯍꯥꯛꯅ ꯊꯛꯅꯕ ꯄꯨꯔꯛꯄ ꯏꯁꯤꯡ ꯑꯗꯣ ꯅꯨꯄꯤ ꯑꯗꯨꯗ ꯄꯤꯊꯛꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯌꯥꯏꯔꯦꯝꯕ ꯅꯨꯄꯤ ꯑꯗꯨꯗ ꯇꯞꯅ ꯍꯪꯂꯛꯏ, "ꯏꯆꯟꯗꯤ ꯀꯔꯤ ꯃꯤꯡ ꯀꯧꯏ?" "ꯏꯕꯨꯡ, ꯑꯩꯒꯤ ꯃꯤꯡꯗꯤ ꯍꯤꯌꯥꯏꯅꯨ ꯀꯧꯏ." ꯌꯥꯏꯔꯦꯝꯕꯅ, "ꯏꯆꯟꯗꯤ ꯃꯐꯝ ꯑꯁꯤꯗ ꯀꯔꯤ ꯇꯧꯕ ꯂꯥꯛꯄꯅꯣ?" ꯍꯤꯌꯥꯏꯅꯨꯅ, "ꯏꯕꯨꯡ, ꯑꯩ ꯎꯃꯪ ꯑꯁꯤꯗ ꯍꯤꯗꯥꯛ ꯑꯃ ꯊꯤꯕ ꯂꯥꯛꯄꯅꯤ." ꯌꯥꯏꯔꯦꯝꯕꯅ, "ꯅꯪꯗꯤ ꯃꯐꯝ ꯑꯁꯤꯗ ꯅꯊꯟꯇ ꯀꯝꯗꯧꯅ, ꯑꯗꯨꯁꯨ ꯑꯁꯨꯛ ꯆꯥꯎꯈ꯭ꯔꯕ ꯎꯃꯪ ꯑꯁꯤꯗ?" ꯍꯤꯌꯥꯏꯅꯨꯅ, "ꯏꯕꯨꯡ, ꯑꯩ ꯏꯊꯟꯇ ꯂꯥꯛꯄ ꯅꯠꯇꯦ, ꯑꯩꯒꯤ ꯏꯇꯥ ꯑꯃꯒ ꯂꯥꯛꯃꯤꯟꯅꯕꯅꯤ, ꯑꯗꯨꯕꯨ ꯃꯥꯁꯨ ꯀꯗꯣꯝꯗ ꯆꯦꯟꯈ꯭ꯔꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯂꯝꯍꯨꯏ ꯑꯗꯨꯅ ꯇꯥꯟꯅꯔꯛꯄꯗ ꯏꯕꯥꯅꯤ ꯃꯥꯏꯀꯩ ꯈꯪꯅꯗꯅ ꯆꯦꯟꯅꯔꯛꯄꯗ ꯏꯇꯥ ꯑꯗꯨꯁꯨ ꯀꯗꯣꯝꯗ ꯆꯦꯟꯈ꯭ꯔꯕꯅꯣ ꯈꯪꯗ꯭ꯔꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯤꯌꯥꯏꯅꯨ ꯀꯞꯂꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯌꯥꯏꯔꯦꯝꯕ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯍꯤꯌꯥꯏꯅꯨꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ "ꯍꯣꯏ, ꯐꯔꯦꯁꯦ, ꯃꯥꯁꯨ ꯀꯔꯤꯁꯨ ꯇꯧꯗꯕ ꯑꯣꯏꯁꯅꯨ꯫ ꯑꯗꯣ ꯅꯪꯕꯨ ꯀꯔꯤ ꯈꯨꯟꯗꯒꯤ ꯂꯥꯛꯄꯅꯣ?" ꯍꯤꯌꯥꯏꯅꯨꯅ, "ꯏꯕꯨꯡ, ꯑꯩꯗꯤ ꯂꯩꯀꯣꯟ ꯈꯨꯂꯦꯟꯗꯒꯤ ꯂꯥꯛꯄꯅꯤ." ꯌꯥꯏꯔꯦꯝꯕꯗꯤ ꯍꯤꯌꯥꯏꯅꯨꯅ ꯍꯥꯏꯔꯤꯕ ꯈꯨꯟ ꯑꯗꯣ ꯈꯪꯂꯝꯗꯦ꯫ "ꯍꯣꯏ, ꯐꯔꯦꯁꯦ, ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯅꯇꯥꯗꯣ ꯊꯤꯔꯁꯤ." ꯍꯤꯌꯥꯏꯅꯨꯁꯨ ꯌꯥꯏꯔꯦꯝꯕꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯇꯥ ꯑꯗꯣ ꯊꯤꯅꯕ ꯍꯥꯏꯅ ꯍꯧꯒꯠꯂꯛꯄꯗ ꯃꯥꯗꯤ ꯃꯁꯥꯗ ꯁꯣꯛꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯧꯒꯠꯄ ꯑꯗꯣ ꯉꯝꯂꯝꯗꯦ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯌꯥꯏꯔꯦꯝꯕꯁꯨ ꯀꯔꯤꯁꯨ ꯈꯟꯗ ꯍꯤꯌꯥꯏꯅꯨꯕꯨ ꯁꯝꯕꯤꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯍꯤꯌꯥꯏꯅꯨ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯔꯝꯃꯤ꯫ ꯃꯇꯥ ꯑꯗꯨ ꯉꯥꯏꯍꯥꯛ ꯊꯤꯔꯕ ꯃꯇꯨꯡ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯅꯨꯃꯤꯠ ꯇꯥꯔꯛꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯂꯩꯃꯁꯨ ꯀꯩꯊꯦꯜ ꯀꯨꯝꯂꯛꯄꯗ ꯃꯆꯥ ꯂꯩꯔꯝꯗꯕꯗꯨꯗ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯂꯩꯔꯥꯡ ꯍꯣꯏꯗ ꯆꯠꯇꯨꯅ ꯍꯪꯂꯨꯕꯗꯁꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯂꯩꯔꯥꯡꯁꯨ ꯌꯥꯏꯔꯦꯝꯕꯕꯨ ꯊꯤꯕ ꯌꯥꯎꯔꯝꯃꯤ꯫ ꯁꯣꯝꯗꯁꯨ ꯌꯥꯏꯔꯦꯝꯕ ꯍꯤꯌꯥꯏꯅꯨ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯄꯗꯨꯗ ꯀꯝꯗꯧꯅꯤ ꯍꯥꯏꯅ ꯈꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯣꯟꯅꯊꯪꯗ ꯌꯥꯏꯔꯦꯝꯕꯅ ꯍꯥꯏꯔꯛꯏ, "ꯏꯆꯟ, ꯅꯪ ꯑꯩꯈꯣꯏꯗ ꯉꯁꯤꯒꯤꯗꯤ ꯆꯠꯂꯁꯤ." "ꯑꯩꯕꯨ ꯆꯤꯡꯅꯕ꯭ꯔꯥꯅꯦ? ꯅꯪꯕꯨ ꯃꯐꯝꯁꯤꯗ ꯊꯝꯂꯝꯕ ꯄꯥꯝꯗꯕꯒꯤ ꯍꯥꯏꯕꯅꯤ." ꯍꯤꯌꯥꯏꯅꯨꯁꯨ ꯃꯐꯝ ꯑꯁꯤꯗ ꯃꯊꯟꯇ ꯂꯩꯍꯧꯕ ꯌꯥꯕ ꯅꯠꯇꯕꯅꯤꯅ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯗꯕ ꯅꯨꯄꯥ ꯑꯁꯤꯅ ꯍꯥꯏꯕꯗ ꯌꯥꯕ ꯇꯥꯔꯝꯃꯤ꯫ ꯌꯥꯏꯔꯦꯝꯕ ꯑꯃꯗꯤ ꯍꯤꯌꯥꯏꯅꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯇꯥꯔꯛꯂꯕ ꯐꯥꯎꯕ ꯃꯆꯥꯅ ꯃꯌꯨꯝꯗ ꯍꯜꯂꯛꯇꯕꯗꯨꯗ ꯃꯊ꯭ꯋꯥꯏ ꯋꯥꯗꯨꯅ ꯂꯩꯔꯝꯕ ꯂꯩꯃꯕꯨ ꯂꯩꯔꯥꯡꯅ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯀꯣꯟꯊꯣꯡꯗ ꯌꯥꯏꯔꯦꯝꯕꯅ ꯅꯨꯄꯤ ꯑꯃꯒ ꯆꯪꯂꯛꯄ ꯑꯗꯨ ꯎꯕꯗ ꯂꯩꯔꯥꯡꯅ, "ꯏꯅꯦ, ꯌꯥꯏꯔꯦꯝꯕ ꯂꯥꯛꯑꯦ." ꯌꯥꯏꯔꯦꯝꯕꯁꯦ ꯅꯨꯄꯤ ꯑꯃꯒꯁꯨ ꯆꯪꯃꯤꯟꯅꯔꯛꯏ꯫ ꯂꯩꯃꯅ, "ꯀꯔꯤ ꯍꯥꯏꯕ? ꯀꯅꯥꯒꯤ ꯅꯨꯄꯤ?" ꯂꯩꯔꯥꯡꯅ, "ꯈꯪꯗꯤꯌꯦ ꯏꯅꯦ." ꯂꯩꯃ ꯌꯥꯏꯔꯦꯝꯕ ꯍꯣꯏꯅ ꯆꯪꯂꯛꯂꯤꯕ ꯑꯗꯨꯗ ꯃꯥꯁꯨ ꯆꯪꯁꯤꯟꯗꯨꯅ ꯍꯪꯂꯛꯏ, "ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯀꯗꯥꯏꯗ ꯆꯠꯂꯨꯕꯒꯦ? ꯏꯃꯥ ꯏꯆꯥꯗꯪ ꯂꯩꯕ ꯌꯨꯝꯁꯤꯗ ꯅꯪꯅ ꯏꯃꯥꯗ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯆꯠꯂꯤꯕꯁꯦ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯃ ꯃꯄꯤ ꯇꯥꯔꯛꯏ꯫ "ꯏꯃꯥꯁꯦ ꯋꯥꯔꯝꯂꯣꯏ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ?" ꯑꯗꯨꯒ ꯍꯤꯌꯥꯏꯅꯨꯗ ꯌꯦꯡꯗꯨꯅ, "ꯅꯨꯄꯤ ꯑꯁꯤꯅ ꯀꯅꯥꯅꯣ ꯏꯕꯨꯡꯉꯣ?" ꯌꯥꯏꯔꯦꯝꯕ ꯃꯥꯅ ꯅꯍꯥꯟ ꯃꯈꯩ ꯃꯃꯥ ꯈꯪꯍꯟꯗꯅ ꯂꯣꯟꯅ ꯆꯠꯆꯔꯝꯕ ꯊꯕꯛ ꯑꯗꯣ ꯉꯁꯤꯗꯤ ꯃꯃꯥꯅ ꯈꯪꯕꯒꯤ ꯅꯨꯃꯤꯠ ꯁꯨꯔꯦ ꯍꯥꯏꯗꯨꯅ ꯄꯨꯛꯅꯤꯡꯗ ꯈꯜꯂꯛꯂꯝꯃꯤ꯫ ꯌꯥꯏꯔꯦꯝꯕꯅ, "ꯏꯃꯥ." ꯌꯥꯏꯔꯦꯝꯕ ꯃꯃꯥꯗ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯅꯆꯥꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ. ꯅꯆꯥ ꯆꯥꯎꯔꯕ ꯄꯥꯈꯪ ꯐꯥꯔꯕ ꯐꯥꯎꯕ ꯏꯃꯥꯅ ꯀꯩꯊꯦꯜꯗ ꯆꯠꯇꯨꯅ ꯁꯦꯜ ꯇꯥꯟꯕꯗꯣ ꯅꯆꯥ ꯌꯦꯡꯕ ꯉꯝꯗꯤꯌꯦ. ꯅꯆꯥꯅ ꯏꯃꯥ ꯈꯪꯍꯟꯗꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯏꯃꯥꯅ ꯀꯩꯊꯦꯜ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩ ꯆꯤꯡꯗ ꯆꯠꯇꯨꯅ ꯁꯤꯡ ꯆꯟꯗꯨꯅ ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯁꯦල් ꯑꯗꯨꯅ ꯇꯨꯡꯁꯤꯟꯗꯨꯅ ꯏꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯂꯕꯁꯨ ꯍꯥꯏꯅ ꯅꯆꯥꯅ ꯏꯃꯥ ꯈꯪꯍꯟꯗꯕꯅꯤ. ꯈꯪꯍꯜꯂꯕꯁꯨ ꯏꯃꯥꯅ ꯌꯥꯔꯛꯑꯣꯏ ꯍꯥꯏꯕ ꯈꯪꯕꯒꯤ ꯅꯆꯥꯅ ꯍꯥꯏꯗꯕꯅꯤ." ꯍꯤꯌꯥꯏꯅꯨꯗꯤ ꯃꯈꯣꯏꯅ ꯉꯁꯥꯏ ꯃꯈꯩ ꯍꯥꯏꯅꯔꯤꯕꯗꯣ ꯈꯪꯗ꯭ꯔꯕꯅꯤನ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯂꯤ꯫ ꯌꯥꯏꯔꯦꯝꯕꯅ ꯍꯤꯌꯥꯏꯅꯨꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯃꯥꯁꯦ ꯎꯃꯪꯗ ꯍꯤꯗꯥꯛ ꯊꯤꯕ ꯂꯥꯛꯄꯅꯤ.
ꯂꯝꯍꯨꯏꯅ ꯈꯣꯠꯄꯗꯒꯤ ꯁꯣꯛꯇꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯅ ꯊꯦꯡꯅꯔꯛꯄꯅꯤ꯫ ꯂꯩꯃꯅ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯏꯆꯥꯅ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯕꯨ ꯌꯨꯝ ꯑꯁꯤꯗ ꯄꯨꯔꯛꯂꯤꯕꯁꯦ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯅ ꯈꯪꯈ꯭ꯔꯕꯗꯤ ꯏꯆꯥꯕꯨ ꯂꯥꯟꯅ ꯎꯕꯤꯈꯤꯅꯤꯅꯦ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ꯫ ꯌꯥꯏꯔꯦꯝꯕꯅ ꯏꯃꯥ, ꯈꯨꯟꯒꯤ ꯃꯤꯅ ꯂꯥꯟꯅ ꯎꯈꯤꯅꯤ ꯍꯥꯏꯅ ꯀꯤꯕꯒꯤꯗꯃꯛꯇ ꯄꯥꯡꯒꯜ ꯁꯣꯜꯂꯕꯤ ꯅꯨꯄꯤ ꯑꯁꯤꯅ ꯎꯃꯪ ꯑꯗꯨꯗ ꯁꯣꯛꯇꯨꯅ ꯂꯩꯔ ꯐꯥꯎꯕ ꯅꯨꯄꯤ ꯑꯁꯤꯕꯨ ꯍꯨꯟꯗꯣꯛꯇꯨꯅ ꯊꯝꯂꯝꯒꯗ꯭ꯔꯥꯅꯦ ꯏꯃꯥ? ꯃꯗꯨꯗꯤ ꯅꯆꯥ ꯄꯥꯝꯗꯦ꯫ ꯃꯃꯥ ꯃꯆꯥꯅ ꯆꯤꯟꯗꯥ ꯄꯧꯗꯥꯅꯔꯛꯄ ꯑꯗꯣ ꯎꯕꯗ ꯍꯤꯌꯥꯏꯅꯨ ꯌꯥꯏꯔꯦꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯂꯤꯕ ꯑꯁꯤ ꯏꯀꯥꯏꯕ ꯐꯥꯎꯔꯛꯏ꯫ ꯍꯤꯌꯥꯏꯅꯨ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯏꯕꯨꯡ, ꯑꯩꯒꯤ ꯈꯨꯟꯗ ꯍꯟꯖꯈ꯭ꯔꯒꯦ"꯫ "ꯅꯠꯇꯦ ꯏꯆꯟ, ꯅꯪꯒꯤ ꯑꯣꯏꯔꯤꯕ ꯑꯁꯣꯛꯄꯒꯤ ꯐꯤꯚꯝ ꯑꯁꯤꯗ ꯏꯆꯟꯕꯨ ꯀꯔꯝꯅ ꯌꯨꯝꯗ ꯍꯜꯍꯟꯈꯤꯕꯗꯤ ꯑꯩꯗꯤ ꯄꯥꯝꯗꯦ"꯫ ꯂꯩꯃꯁꯨ ꯍꯤꯌꯥꯏꯅꯨꯒꯤ ꯑꯣꯏꯔꯤꯕ ꯑꯁꯣꯛꯄ ꯐꯤꯚꯝ ꯑꯗꯣ ꯎꯕꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯝꯃꯤ꯫ ꯂꯩꯔꯥꯡꯗꯤ ꯌꯥꯏꯔꯦꯝꯕꯅ ꯅꯨꯄꯤ ꯑꯗꯨꯗ ꯎꯠꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯃꯗꯤ ꯅꯨꯄꯤꯗꯨꯗꯁꯨ ꯀꯜꯂꯛꯄꯅ ꯃꯁꯥꯗꯣ ꯇꯧꯐꯝ ꯈꯪꯂꯝꯗꯦ꯫ ꯃꯍꯥꯛꯅ ꯄꯥꯝꯖꯕ ꯅꯨꯡꯁꯤꯖꯕ ꯅꯨꯄꯥ ꯑꯁꯤꯅ ꯂꯝꯂꯥꯟꯕꯤ ꯅꯨꯄꯤ ꯀꯅꯥ ꯑꯃꯒ ꯆꯠꯃꯤꯟꯅꯕ ꯂꯣꯏꯅꯕ ꯐꯥꯎꯕ ꯀꯜꯂꯛꯄ ꯐꯥꯎꯖꯔꯤꯕ ꯅꯨꯄꯤꯅꯤ꯫ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯍꯤꯌꯥꯏꯅꯨꯗ ꯌꯥꯏꯔꯦꯝꯕꯅ ꯁꯝꯕꯤꯗꯨꯅ ꯂꯩꯕ ꯎꯔꯒ ꯂꯩꯔꯥꯡ ꯀꯔꯤꯁꯨ ꯍꯥꯏꯖꯕꯗꯤ ꯉꯝꯖꯗ ꯌꯥꯏꯔꯦꯝꯕꯗ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯩꯔꯥꯡꯒꯤ ꯃꯇꯧꯗꯣ ꯂꯩꯃꯅꯁꯨ ꯈꯪꯗꯕꯗꯤ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯂꯩꯃꯁꯨ ꯑꯁꯣꯛꯄ ꯍꯤꯌꯥꯏꯅꯨꯗ ꯃꯤꯠꯌꯦꯡ ꯊꯝꯂꯛꯏ꯫ "ꯏꯕꯦꯝꯃ, ꯑꯃꯨꯛꯇ ꯐꯝꯊꯧꯁꯦ ꯃꯣꯔꯥꯁꯤꯗ"꯫ ꯂꯩꯃꯅ ꯇꯞꯅ ꯍꯤꯌꯥꯏꯅꯨꯗ ꯌꯦꯡꯗꯨꯅ, "ꯏꯕꯦꯝꯃ, ꯅꯪꯒꯤ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯏ"? ꯍꯤꯌꯥꯏꯅꯨꯅ, "ꯏꯃꯥ, ꯑꯩꯒꯤ ꯃꯤꯡꯗꯤ ꯍꯤꯌꯥꯏꯅꯨ ꯀꯧꯏ"꯫ ꯂꯩꯃꯅ ꯑꯃꯨꯛ, "ꯅꯪꯗꯤ ꯀꯔꯤ ꯈꯨꯟꯗꯒꯤꯅꯣ"? "ꯏꯃꯥ, ꯑꯩꯗꯤ ꯂꯩꯀꯣꯟ ꯈꯨꯂꯦꯟꯗꯒꯤꯅꯤ"꯫ ꯂꯝ ꯃꯃꯤꯡ ꯑꯗꯨ ꯇꯥꯕꯗ ꯂꯩꯃ ꯉꯛꯅ, "ꯅꯪꯗꯤ ꯃꯐꯝ ꯑꯁꯤꯗ ꯑꯁꯨꯛ ꯂꯥꯞꯅ ꯀꯔꯤ ꯇꯧꯕ ꯂꯥꯛꯂꯤꯕꯅꯣ"? ꯍꯤꯌꯥꯏꯅꯨꯅ, "ꯏꯃꯥ, ꯑꯩ ꯃꯐꯝ ꯑꯁꯤꯗ ꯑꯩꯒꯤ ꯑꯕꯣꯛꯅ ꯊꯥꯔꯛꯄꯅꯤ꯫ ꯑꯕꯣꯛꯇꯣ ꯑꯃꯥꯏꯕꯤꯅꯤ, ꯂꯩꯀꯥꯏꯒꯤ ꯑꯅꯥꯕꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯕꯣꯛꯇꯣ ꯍꯧꯖꯤꯛꯇꯤ ꯁꯣꯜꯂꯕꯅꯤꯅ ꯑꯕꯣꯛꯅ ꯑꯩꯉꯣꯟꯗ ꯈꯔ ꯇꯥꯛꯄꯤꯗꯨꯅ ꯑꯕꯣꯛꯅ ꯇꯥꯛꯄꯤꯕꯗꯣ ꯑꯩꯅ ꯑꯕꯣꯛꯀꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯂꯩꯀꯥꯏꯒꯤ ꯑꯅꯥꯕꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯃ ꯌꯥꯝꯅ ꯀꯟꯅ ꯅꯥꯗꯨꯅ ꯂꯩꯕꯒꯤ ꯑꯉꯥꯡ ꯑꯗꯨꯕꯨ ꯀꯟꯅꯕ ꯎꯃꯪ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯕꯣꯛꯅ ꯍꯥꯏꯕꯗ ꯄꯥꯝꯕꯤ ꯑꯗꯣ ꯍꯧꯏ ꯍꯥꯏ, ꯑꯗꯨꯒꯤꯗꯃꯛꯇ ꯂꯥꯛꯄꯅꯤ ꯏꯃꯥ"꯫ ꯇꯥꯟꯖꯥꯗꯨꯗ ꯂꯩꯔꯥꯡꯁꯨ ꯀꯨꯏꯅ ꯂꯩꯊꯔꯕꯗꯤ ꯃꯥ ꯁꯣꯏꯗꯅ ꯀꯞꯂꯛꯂꯅꯤ ꯍꯥꯏꯕꯗꯣ ꯈꯪꯂꯦ꯫ ꯑꯗꯨꯅ ꯂꯩꯃꯗ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯂꯒ ꯌꯥꯏꯔꯦꯝꯕ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯊꯣꯛꯂꯛꯏ꯫ ꯂꯩꯔꯥꯡ ꯃꯄꯤ ꯇꯥꯔꯛꯏ꯫ ꯉꯁꯤ ꯌꯥꯏꯔꯦꯝꯕꯅ ꯍꯤꯌꯥꯏꯅꯨꯒꯤꯗꯃꯛꯇ ꯋꯥꯖꯕ ꯑꯗꯨ ꯎꯕꯗ ꯑꯆꯨꯝ ꯂꯥꯛꯄꯅ ꯂꯝꯕꯤꯗ ꯃꯧ ꯅꯍꯥ ꯑꯅꯤꯅ ꯍꯥꯏꯅꯍꯧꯕ ꯋꯥꯍꯩꯁꯤꯡꯗꯣ, "ꯏꯆꯦ, ꯏꯗꯣꯝꯆꯥ ꯂꯩꯃꯒꯤ ꯃꯆꯥꯅꯨꯄꯥꯗꯣ ꯅꯨꯄꯤ ꯑꯃ ꯄꯨꯔꯛꯏ ꯍꯥꯏꯌꯦ, ꯆꯨꯝꯕ꯭ꯔꯣ"? "ꯍꯣꯏꯅꯦ, ꯆꯨꯝ ꯃꯥꯜꯂꯦꯅꯦ, ꯃꯤꯅꯁꯨ ꯍꯥꯏꯅꯍꯧꯏꯅꯦ"꯫ ꯂꯩꯔꯥꯡꯗꯣ ꯃꯌꯨꯝ ꯌꯧꯔꯦ꯫ ꯃꯆꯥꯅ ꯀꯞꯇꯨꯅ ꯆꯦꯜꯂꯛꯄ ꯑꯗꯨ ꯎꯕꯗ ꯃꯃꯥ ꯊꯥꯖꯅ ꯃꯆꯥꯗ ꯍꯪꯂꯛꯏ, "ꯏꯆꯥꯕꯨ ꯀꯔꯤ ꯇꯧꯔꯒꯦꯅꯦ, ꯏꯆꯥꯅ ꯀꯞꯇꯨꯅ ꯂꯥꯛꯂꯤꯕꯁꯤꯕꯣ"? ꯂꯩꯔꯥꯡ ꯃꯃꯥꯅ ꯍꯥꯏꯔꯤꯕꯗꯣ ꯇꯥꯗꯅ ꯃꯥꯒꯤ ꯀꯥꯗ ꯆꯦꯟꯁꯤꯟꯈ꯭ꯔꯦ꯫ ꯐꯃꯨꯡꯗ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ "ꯂꯝꯕꯤꯗ ꯀꯅꯥꯒ ꯀꯔꯤ ꯍꯥꯏꯅꯔꯛꯂꯒꯦꯕ"? ꯃꯃꯥꯅ ꯃꯄꯥꯟꯗꯒꯤ ꯍꯪꯍꯧꯕꯅꯤ꯫ ꯊꯥꯖꯁꯨ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ, "ꯀꯔꯤ ꯇꯧꯔꯒꯦꯕ? ꯏꯃꯥꯗ ꯍꯥꯏꯌꯨꯁꯦ, ꯏꯆꯥꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯣ ꯍꯥꯏꯌꯨꯁꯦ, ꯀꯩꯗꯧꯕ ꯌꯥꯎꯔꯒꯦꯕ"? ꯂꯩꯔꯥꯡꯅ, "ꯏꯃꯥ, ꯌꯥꯏꯔꯦꯝꯕꯗꯣ ꯅꯨꯄꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯏ"꯫ ꯊꯥꯖ ꯉꯛꯅ, "ꯃꯥꯗꯤ ꯀꯗꯥꯏꯗꯩ ꯅꯨꯄꯤ"? ꯂꯩꯔꯥꯡꯅ, "ꯌꯥꯏꯔꯦꯝꯕꯅ ꯆꯤꯡꯗ ꯆꯠꯄꯗ ꯀꯟꯕꯤꯔꯛꯄꯅꯦ ꯍꯥꯏꯌꯦ"꯫ ꯊꯥꯖꯅ, "ꯑꯗꯨꯒ ꯏꯆꯥꯅ ꯀꯔꯤꯒꯤ ꯀꯞꯂꯤꯕ"? "ꯏꯃꯥ, ꯑꯥꯗ ꯇꯧꯍꯧꯔꯤꯕ ꯃꯇꯧ ꯑꯃꯗꯤ ꯃꯤꯅ ꯍꯥꯏꯅꯍꯧꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯏꯃꯥ, ꯅꯆꯥ ꯇꯥꯕ ꯉꯝꯗꯤꯌꯦ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯔꯥꯡ ꯍꯦꯟꯅ ꯀꯞꯂꯛꯂꯝꯃꯤ꯫ ꯁꯣꯝꯗꯁꯨ ꯍꯤꯌꯥꯏꯅꯨꯒꯤ ꯑꯁꯣꯛꯄꯗꯣ ꯐꯅꯕ ꯍꯥꯏꯗꯨꯅ ꯍꯤꯗꯥꯛ ꯑꯣꯏꯕ ꯌꯥꯕ ꯃꯅꯥ ꯃꯁꯤꯡꯁꯤꯡ ꯑꯗꯣ ꯌꯥꯏꯔꯦꯝꯕꯗ ꯊꯤꯍꯟꯗꯨꯅ ꯂꯩꯃꯅ ꯁꯦꯝꯕꯤꯗꯨꯅ ꯍꯤꯌꯥꯏꯅꯨꯗ ꯇꯩꯕꯤꯔꯝꯃꯤ꯫ ꯊꯥ ꯑꯃ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯍꯤꯌꯥꯏꯅꯨꯒꯤ ꯑꯁꯣꯛꯄ ꯑꯗꯨꯁꯨ ꯐꯔꯛꯂꯝꯃꯤ꯫ ꯃꯔꯛ ꯑꯁꯤꯗ ꯌꯥꯏꯔꯦꯝꯕꯁꯨ ꯍꯤꯌꯥꯏꯅꯨꯒꯤ ꯃꯕꯣꯛꯀꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯤꯌꯥꯏꯅꯨꯒꯤ ꯃꯕꯣꯛ ꯑꯗꯨꯗꯤ ꯃꯁꯨꯒꯤ ꯋꯥꯈꯜꯗ ꯂꯩꯅꯥ ꯑꯣꯏꯗꯨꯅ ꯇꯥꯏꯕꯪꯄꯥꯟ ꯊꯥꯗꯣꯛꯈꯤꯔꯝꯃꯤ꯫ ꯌꯥꯏꯔꯦꯝꯕꯅ ꯃꯌꯨꯝꯗ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯂꯦ꯫ ꯍꯤꯌꯥꯏꯅꯨꯗꯤ ꯃꯍꯥꯛꯀꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯃꯕꯣꯛꯅ ꯇꯥꯏꯕꯪꯄꯥꯟ ꯊꯥꯗꯣꯛꯈ꯭ꯔꯦ ꯍꯥꯏꯕꯗꯨꯗ ꯀꯞꯇꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯅꯤꯟꯗꯤ ꯑꯁꯨꯝ ꯆꯥꯎꯔꯛꯂꯤ꯫
ꯂꯩꯃꯒꯤ ꯃꯃꯧꯁꯦ ꯃꯁꯛ ꯐꯖꯩ ꯍꯥꯏꯅ ꯁꯣꯟꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯁꯣꯝꯗ ꯂꯩꯔꯥꯡꯒꯤ ꯏꯃꯨꯡꯁꯨ ꯀꯝꯗꯧꯔꯤ? ꯂꯩꯃ ꯍꯣꯏꯅ ꯀꯔꯤꯃꯠꯇ ꯍꯥꯏꯔꯛꯇꯕ ꯑꯗꯨꯗ ꯂꯩꯔꯥꯡꯒꯤ ꯃꯃꯥ ꯃꯄꯥ ꯁꯥꯎꯕꯅ ꯂꯣꯏꯔꯦ꯫ ꯅꯣꯡꯃ ꯊꯥꯖ ꯂꯩꯃ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯂꯩꯃꯁꯨ ꯏꯪꯈꯣꯜꯗ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯩꯃꯅ "ꯊꯥꯖ, ꯅꯪ ꯂꯥꯛꯂꯤꯕ꯭ꯔꯣ?" ꯊꯥꯖꯁꯨ "ꯍꯣꯏ ꯏꯆꯦ." ꯂꯩꯃ ꯍꯤꯡꯈꯣꯜꯗꯒꯤ ꯊꯣꯔꯛꯇꯨꯅ ꯊꯥꯖꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ ꯑꯗꯨꯒ ꯍꯤꯌꯥꯏꯅꯨꯕꯨ ꯀꯧꯔꯛꯂꯝꯃꯤ꯫ ꯂꯩꯃꯅ "ꯏꯕꯦꯝꯃ, ꯃꯣꯔꯥ ꯑꯃꯠꯇ ꯄꯨꯊꯣꯔꯛꯎꯅꯦ." ꯍꯤꯌꯥꯏꯅꯨꯅ "ꯍꯣꯏ ꯏꯃꯥ" ꯍꯥꯏꯗꯨꯅ ꯃꯣꯔꯥ ꯄꯨꯊꯣꯔꯛꯏ꯫ ꯊꯥꯖꯁꯨ ꯍꯤꯌꯥꯏꯅꯨꯗ ꯌꯦꯡꯂꯝꯃꯤ꯫ ꯍꯤꯌꯥꯏꯅꯨꯅ ꯃꯧ ꯑꯃꯒꯤ ꯃꯇꯧꯗ ꯂꯩꯔꯝꯕ ꯐꯤꯚꯝ ꯑꯗꯨꯗ ꯊꯥꯖꯁꯨ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ꯫ ꯊꯥꯖꯁꯨ ꯃꯆꯥꯒꯤ ꯋꯥ ꯍꯧꯗꯣꯔꯛꯏ꯫ "ꯏꯆꯦ, ꯑꯉꯥꯡꯁꯤꯡꯒꯤ ꯋꯥꯔꯤꯁꯦ ꯀꯝꯗꯧꯕꯅꯣ?" ꯂꯩꯃꯅ "ꯊꯥꯖ, ꯏꯆꯦꯕꯨ ꯀꯔꯤ ꯍꯥꯏꯔꯁꯤꯒꯦꯅꯦ?" ꯋꯥꯁꯤ ꯍꯥꯏꯕ ꯐꯥꯎꯕ ꯂꯣꯏꯗ꯭ꯔꯤ ꯊꯥꯖꯅ ꯍꯦꯛꯇ ꯂꯥꯛꯊꯔꯛꯏ꯫ "ꯌꯨꯝꯗ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯑꯃ ꯂꯩꯔꯦ, ꯁꯤ ꯅꯠꯇ꯭ꯔꯣ? ꯑꯩꯈꯣꯏꯅꯗꯤ ꯏꯆꯦꯈꯣꯏꯁꯦ ꯌꯥꯝꯅ ꯂꯨꯝꯅ ꯂꯧꯖꯕꯅꯤ, ꯑꯗꯨꯕꯨ ꯏꯆꯦ ꯍꯣꯏꯅꯇ ꯑꯩꯈꯣꯏꯕꯨ ꯀꯔꯤꯁꯨ ꯈꯟꯕꯤꯗꯕꯅꯤ." ꯂꯩꯃꯅ "ꯊꯥꯖ." ꯊꯥꯖꯅ "ꯌꯥꯔꯦ ꯏꯆꯦ, ꯑꯩꯈꯣꯏ ꯉꯁꯤ ꯐꯥꯎꯕ ꯏꯆꯦ ꯍꯣꯏꯒꯤ ꯋꯥ ꯑꯃꯇꯪ ꯍꯥꯏꯅ ꯉꯥꯏꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯏꯆꯦ ꯍꯣꯏꯅ ꯅꯨꯡꯉꯥꯏꯅ ꯍꯔꯥꯎꯅ ꯂꯩꯕ, ꯑꯗꯨꯒ ꯑꯩꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕꯤ ꯏꯆꯥꯅ ꯉꯁꯤ ꯐꯥꯎꯕꯗ ꯀꯞꯇꯨꯅ ꯂꯦꯟꯕ, ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯤꯠꯇꯒꯤ ꯇꯥꯕ ꯄꯤꯗꯤ ꯂꯦꯝꯅ ꯀꯔꯤꯁꯨ ꯃꯥꯡꯂꯣꯏ꯫ ꯑꯩꯈꯣꯏꯕꯨ ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯏꯀꯥꯏꯕ ꯄꯤꯕꯇ ꯅꯠꯇꯅ ꯏꯆꯥꯕꯨ ꯀꯞꯇꯨꯅ ꯂꯩꯍꯟꯕ, ꯃꯁꯤꯒꯤ ꯃꯍꯩꯁꯨ ꯅꯈꯣꯏꯒꯤ ꯅꯊꯛꯇ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯌꯧꯔꯛꯈꯤꯅꯤ." ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯥꯖꯁꯨ ꯁꯥꯎꯅ ꯆꯠꯈ꯭ꯔꯦ꯫ ꯊꯥꯖꯅ ꯁꯥꯎꯅ ꯆꯠꯈꯤꯕꯗꯣ ꯌꯥꯏꯔꯦꯝꯕꯁꯨ ꯊꯣꯡꯒꯥꯜꯗ ꯊꯦꯡꯅꯔꯝꯃꯤ꯫ ꯌꯥꯏꯔꯦꯝꯕꯅ ꯌꯨꯝꯗ ꯆꯪꯂꯛꯄꯗ ꯃꯃꯥꯅ ꯃꯥꯡꯒꯣꯟꯗ ꯎꯡꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯍꯪꯂꯝꯃꯤ꯫ "ꯏꯃꯥ, ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯒꯦ? ꯏꯗꯣꯝꯆꯥ ꯊꯥꯖꯅ ꯑꯁꯨꯛ ꯁꯥꯎꯅ ꯆꯠꯈ꯭ꯔꯤꯕꯁꯤꯕꯣ?" ꯂꯩꯃ ꯃꯆꯥꯗ ꯊꯥꯖꯅ ꯍꯥꯏꯔꯝꯕ ꯄꯨꯝꯕ ꯇꯝꯂꯝꯃꯤ꯫ ꯌꯥꯏꯔꯦꯝꯕ ꯃꯃꯥꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ "ꯐꯔꯦ ꯏꯃꯥ, ꯍꯦꯟꯅ ꯈꯟꯖꯤꯟꯕꯤꯔꯨꯔꯅꯨ, ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯑꯁꯨꯝꯅ ꯊꯣꯛꯎ ꯍꯥꯏꯗꯨꯅ ꯇꯝꯂꯝꯂꯕꯅꯤ." ꯉꯁꯥꯏ ꯃꯈꯩ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯁꯦ ꯍꯤꯌꯥꯏꯅꯨ ꯃꯍꯥꯛꯁꯨ ꯂꯣꯟꯅ ꯇꯥꯔꯝꯃꯤ꯫ ꯍꯤꯌꯥꯏꯅꯨ ꯃꯄꯥꯟꯗ ꯊꯣꯔꯛꯇꯨꯅ ꯂꯩꯃ ꯑꯃꯗꯤ ꯌꯥꯏꯔꯦꯝꯕꯗ ꯋꯥꯐꯝ ꯈꯔ ꯐꯣꯡꯗꯣꯛꯂꯝꯃꯤ꯫ ꯍꯤꯌꯥꯏꯅꯨꯅ "ꯏꯃꯥ, ꯑꯩ ꯌꯨꯝꯗ ꯍꯟꯖꯈ꯭ꯔꯒꯦ. ꯑꯩꯅ ꯌꯨꯝꯁꯤꯗ ꯂꯩꯕꯅ ꯏꯃꯥ ꯍꯣꯏꯕꯨ ꯑꯩꯅ ꯏꯀꯥꯏꯕ ꯅꯪꯍꯜꯂꯦ." ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯂꯩꯃꯅ ꯍꯥꯏꯔꯛꯏ, "ꯏꯕꯦꯝꯃ, ꯀꯔꯤꯒꯤ ꯑꯗꯨꯝꯅ ꯈꯜꯂꯤꯕꯅꯣ? ꯏꯆꯥꯒ ꯅꯪꯒꯒꯤ ꯂꯥꯏꯕꯛꯇ ꯑꯁꯨꯝꯅ ꯊꯣꯛꯎ ꯍꯥꯏꯅ ꯇꯝꯂꯝꯂꯕꯅꯤ." ꯑꯁꯨꯝ ꯇꯧꯗꯨꯅ ꯌꯥꯏꯔꯦꯝꯕ ꯑꯃꯗꯤ ꯍꯤꯌꯥꯏꯅꯨ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯍꯤꯌꯥꯏꯅꯨ ꯑꯃꯗꯤ ꯌꯥꯏꯔꯦꯝꯕ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡ ꯇꯞꯅ ꯇꯞꯅ ꯅꯨꯡꯁꯤꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯉꯥꯡꯒꯤ ꯋꯥꯈꯜ ꯂꯩꯖꯗꯕ ꯃꯆꯥꯅꯨꯄꯥꯒꯤ ꯃꯇꯧ ꯑꯃꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯑꯣꯡꯗ ꯃꯃꯥ ꯂꯩꯃꯁꯨ ꯂꯣꯟꯅ ꯃꯣꯃꯣꯟ ꯅꯣꯛꯆꯔꯝꯃꯤ꯫ ꯍꯤꯌꯥꯏꯅꯨ ꯃꯅꯥ ꯃꯁꯤꯡꯒꯤ ꯍꯤꯗꯥꯛ ꯁꯦꯝꯕ ꯍꯩꯕꯅꯤꯅ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯅꯥꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯍꯦꯛ ꯍꯦꯛ ꯃꯇꯦꯡ ꯇꯧꯔꯝꯃꯤ, ꯑꯗꯨꯒ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯅꯁꯨ ꯈꯪꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯄꯨ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯅ ꯅꯨꯡꯁꯤꯅ ꯁꯣꯟꯅꯕꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯂꯩꯔꯥꯡꯍꯣꯏꯒꯤ ꯏꯃꯨꯡꯗꯅꯤ ꯍꯤꯌꯥꯏꯅꯨꯕꯨ ꯈꯨꯟꯒꯤ ꯃꯤꯅ ꯅꯨꯡꯁꯤꯅ ꯁꯣꯟꯅꯕꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯑꯃꯗꯤ ꯀꯂꯛꯄ ꯐꯥꯎꯔꯝꯃꯤ꯫ ꯂꯩꯔꯥꯡꯒꯤ ꯑꯄꯤꯛꯄ ꯋꯥꯈꯜ ꯑꯃꯗꯤ ꯀꯂꯛ ꯈꯝꯕꯟ ꯆꯥꯎꯕ ꯐꯠꯇꯕ ꯋꯥꯈꯜ ꯑꯁꯤꯅ ꯈꯜꯂꯤ ꯃꯍꯥꯛꯅ ꯉꯁꯤ ꯅꯤꯡꯕ ꯀꯥꯏꯅ ꯂꯦꯜꯂꯤꯕ ꯄꯨꯟꯁꯤ ꯃꯔꯦꯜ ꯑꯁꯤ ꯍꯤꯌꯥꯏꯅꯨꯅ ꯑꯣꯏꯍꯟꯕꯅꯤ ꯍꯥꯏꯕ ꯐꯠꯇꯕ ꯋꯥꯈꯜ ꯑꯁꯤꯗ ꯈꯟꯗꯨꯅ ꯍꯤꯌꯥꯏꯅꯨꯕꯨ ꯀꯔꯝꯅ ꯃꯥꯡꯍꯟꯕ ꯍꯥꯏꯕ ꯋꯥꯈꯜꯁꯤꯗ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯃꯥ ꯊꯥꯖꯁꯨ ꯃꯆꯥꯒꯤ ꯐꯠꯇꯕ ꯋꯥꯈꯜ ꯑꯗꯣ ꯆꯨꯝꯊꯣꯛꯄꯒꯤ ꯃꯍꯨꯠꯇ ꯍꯦꯟꯅ ꯗꯨꯝ ꯏꯅꯣꯠ ꯄꯤꯗꯨꯅ ꯃꯆꯥꯕꯨ ꯐꯠꯇꯕ ꯋꯥꯈꯜꯗ ꯍꯦꯟꯅ ꯆꯤꯡꯊꯔꯝꯃꯤ꯫ ꯂꯩꯃꯅ ꯀꯩꯊꯦꯜ ꯀꯨꯝꯂꯛꯄ ꯃꯇꯝꯗ ꯈꯨꯜ ꯑꯗꯨꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯂꯩꯃꯗ ꯃꯃꯧꯕꯨ ꯊꯥꯒꯠꯄ ꯑꯃꯗꯤ ꯃꯃꯧꯕꯨ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕꯤꯕ ꯃꯇꯧꯁꯤꯡ ꯑꯁꯤ ꯎꯕꯗ ꯂꯩꯃꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯕ ꯄꯦꯟꯖꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯃꯤ꯫ ꯂꯩꯃꯅ ꯀꯩꯊꯦꯜ ꯀꯥꯕꯗ ꯐꯪꯂꯛꯄ ꯁꯦꯜ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ ꯌꯥꯏꯔꯦꯝꯕꯅ ꯆꯤꯡꯗ ꯆꯠꯇꯨꯅ ꯁꯤꯡ ꯆꯟꯕꯒꯤ ꯁꯦꯜ ꯍꯤꯌꯥꯏꯅꯨꯅꯁꯨ ꯂꯩꯀꯥꯏꯒꯤ ꯃꯤꯗ ꯍꯤꯗꯥꯛ ꯁꯦꯝꯗꯨꯅ ꯄꯤꯕꯤꯕꯗ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯦල් ꯈꯔ ꯈꯔ ꯑꯗꯨꯝ ꯄꯤꯕꯤꯔꯛꯄ ꯑꯁꯤꯅꯁꯨꯏꯃꯨꯡ ꯑꯗꯨꯗ ꯃꯇꯦꯡ ꯑꯗꯨꯝ ꯑꯣꯏꯅꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯂꯩꯃꯒꯤ ꯏꯃꯨꯡ ꯑꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯃꯕꯨꯛ ꯐꯠꯇꯕ ꯂꯩꯔꯥꯡꯍꯣꯏꯒꯤ ꯏꯃꯨꯡꯗꯅꯤ ꯂꯩꯔꯥꯡꯒꯤ ꯃꯄꯥ ꯀꯨꯟꯖꯣꯒꯤ ꯏꯃꯨꯡꯗ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯕ ꯈꯨꯜ ꯑꯗꯨꯗꯒꯤ ꯏꯆꯝ ꯆꯝꯖꯕ ꯅꯨꯄꯥ ꯑꯃꯅꯤ ꯂꯨꯈꯣꯏ꯫ ꯂꯨꯈꯣꯏꯗꯣ ꯃꯆꯥ ꯅꯥꯏ ꯍꯥꯏꯗꯨꯅ ꯃꯌꯨꯝꯗ ꯆꯠꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯃꯆꯥ ꯅꯥꯕ ꯐꯔꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯀꯨꯟꯖꯣꯒꯤꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯀꯨꯟꯖꯣꯗ ꯃꯍꯥꯛ ꯂꯥꯛꯂꯦ ꯍꯥꯏꯕꯗꯨ ꯈꯪꯅꯅꯕ ꯍꯥꯏꯗꯨꯅ
ꯀꯨꯟꯖꯣꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ꯫ ꯂꯨꯈꯣꯏꯅ ꯇꯥꯏꯕꯨꯡꯉꯣ ꯑꯩꯍꯥꯛ ꯂꯥꯛꯆꯔꯤ꯫ ꯀꯨꯟꯖꯣꯅ ꯑꯣ ꯅꯪ ꯂꯥꯛꯂꯕ꯭ꯔꯥ? ꯍꯣꯏ ꯇꯥꯏꯕꯨꯡꯉꯣ꯫ ꯀꯨꯟꯖꯣꯅ ꯑꯉꯥꯡꯗꯤ ꯐꯔꯕ꯭ꯔꯥ? ꯂꯨꯈꯣꯏꯅ ꯐꯔꯦ ꯇꯥꯏꯕꯨꯡꯉꯣ, ꯏꯅꯦ ꯂꯩꯃꯒꯤ ꯃꯃꯧ ꯅꯨꯄꯤ ꯑꯗꯨꯅ ꯁꯦꯝꯕ ꯍꯤꯗꯥꯛꯇꯣ ꯍꯦꯛ ꯊꯛꯄꯗꯒꯤ ꯏꯆꯥꯗꯣ ꯂꯥꯏꯍꯧꯒ ꯁ꯭ꯋꯥꯏ ꯃꯥꯡꯈꯤ꯫ ꯍꯩꯈ꯭ꯔꯦ ꯑꯣꯟꯊꯣꯛꯅ ꯃꯁꯛ ꯃꯇꯧꯅ ꯐꯖꯔꯤꯕ꯫ ꯐꯈ꯭ꯔꯦ ꯑꯣꯟꯊꯣꯛꯅꯁꯨ꯫ ꯀꯔꯤꯁꯨ ꯈꯟꯗ ꯍꯥꯏꯖꯔꯨꯕ ꯂꯨꯈꯣꯏꯗꯣ ꯈꯪꯍꯧꯗꯦ ꯀꯨꯟꯖꯣꯅ ꯈꯨꯄꯥꯛꯅ ꯊꯥꯈꯤꯕ꯫ ꯀꯨꯟꯖꯣꯅ ꯍꯥꯏꯔꯛꯏ, ꯀꯔꯤꯁꯨ ꯂꯩꯇꯕ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥ ꯃꯆꯥꯗꯨꯒꯤ ꯋꯥꯔꯤꯕꯨ ꯀꯨꯟꯖꯣ ꯑꯩꯒꯤ ꯏꯐꯝꯗ ꯇꯝꯕ ꯁꯥꯔꯤ꯫ ꯈꯪꯉꯨ, ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯋꯥꯔꯤ ꯌꯨꯝꯁꯤꯗ ꯍꯦꯛ ꯇꯝꯕ ꯃꯤꯗꯣ ꯀꯨꯟꯖꯣ ꯑꯩꯅ ꯀꯔꯤ ꯇꯧꯕꯒꯦ ꯍꯥꯏꯕꯗꯣ ꯅꯈꯣꯏ ꯌꯦꯡꯉꯨ꯫ ꯂꯩꯃꯒꯤ ꯏꯃꯨꯡꯅ ꯅꯨꯡꯉꯥꯏꯔꯛꯄ ꯑꯁꯤ ꯎꯕꯗ ꯃꯕꯨꯛ ꯐꯠꯇꯕꯤ ꯂꯩꯔꯥꯡꯒꯤ ꯃꯃꯥ ꯃꯆꯥꯁꯨ ꯂꯣꯟꯅ ꯋꯥꯔꯤ ꯈꯟꯅꯔꯝꯃꯤ꯫ ꯊꯥꯖꯅ ꯏꯕꯦꯝꯃ, ꯏꯃꯥ ꯋꯥ ꯍꯥꯏꯒꯦ꯫ ꯂꯩꯔꯥꯡꯅ ꯀꯔꯤ ꯋꯥꯅꯣ ꯏꯃꯥ? ꯏꯃꯥꯅꯦ, ꯉꯁꯤꯗꯣ ꯅꯕꯣꯛ ꯇꯝꯐꯥꯗꯣ ꯊꯦꯡꯅꯩ꯫ ꯅꯕꯣꯛꯅ ꯅꯪꯕꯨꯁꯨ ꯍꯪꯂꯛꯏ, ꯑꯗꯨꯒ ꯅꯕꯣꯛꯅ ꯋꯥꯔꯤ ꯑꯃ ꯇꯧꯔꯛꯏ꯫ ꯊꯪꯅꯕ ꯈꯨꯜꯗ ꯂꯩꯕ ꯃꯥꯏꯕ ꯄꯨꯛꯆꯥꯎ ꯍꯥꯏ, ꯃꯥꯒ ꯑꯃꯨꯛꯇꯪ ꯇꯥꯟꯅꯔꯒ ꯌꯦꯡꯉꯣ ꯍꯥꯏꯅ ꯅꯕꯣꯛꯅ ꯆꯦꯛꯁꯤꯟꯅ ꯍꯥꯏꯔꯛꯏ꯫ ꯃꯥꯏꯕ ꯄꯨꯛꯆꯥꯎ ꯍꯥꯏꯔꯤꯕ ꯃꯥꯏꯕ ꯑꯁꯦ ꯌꯥꯝꯅ ꯍꯩꯕ ꯃꯥꯏꯕ ꯑꯃꯅꯤ꯫ ꯊꯥꯖꯒꯤ ꯃꯃꯥ ꯃꯆꯥꯁꯨ ꯃꯥꯏꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯃꯥꯏꯕ ꯄꯨꯛꯆꯥꯎꯒꯤ ꯃꯌꯨꯝ ꯌꯧꯔꯕ ꯃꯇꯨꯡ ꯃꯥꯏꯕꯗꯨꯒ ꯎꯅꯔꯝꯃꯤ꯫ ꯑꯃꯥꯏꯕ ꯄꯨꯛꯆꯥꯎꯅ ꯊꯥꯖꯒꯤ ꯃꯃꯥ ꯃꯆꯥꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯀꯔꯤ ꯇꯥꯟꯅꯁꯤ ꯍꯥꯏꯕꯅꯣ ꯏꯕꯦꯝꯃ? ꯊꯥꯖꯅ ꯑꯃꯥꯏꯕ ꯑꯗꯨꯗ ꯑꯁꯤꯅꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯑꯃꯥꯏꯕ ꯄꯨꯛꯆꯥꯎꯗ ꯂꯣꯏꯅ ꯇꯝꯂꯝꯃꯤ꯫ ꯄꯨꯛꯆꯥꯎꯅ ꯋꯥꯔꯤ ꯄꯨꯝꯕ ꯇꯥꯔꯕ ꯃꯇꯨꯡ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯕꯦꯝꯃ, ꯑꯗꯨꯗꯤ ꯑꯁꯨꯝꯅ ꯇꯧꯔꯣ, ꯅꯈꯣꯏꯒ ꯃꯣꯏꯒ ꯀꯧꯅ ꯉꯥꯡꯅꯗ ꯇꯧꯔꯤꯕꯗꯣ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯅ ꯅꯈꯣꯏꯅ ꯃꯈꯣꯏꯕꯨ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕ ꯁꯥꯒꯗꯕꯅꯤ, ꯑꯗꯨꯒ ꯊꯕꯛꯁꯤꯡ ꯑꯁꯦ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯇꯧꯒꯗꯕꯅꯤꯀꯣ ꯏꯕꯦꯝꯃ꯫ ꯄꯨꯛꯆꯥꯎꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯦ ꯇꯥꯔꯕ ꯃꯇꯨꯡ ꯊꯥꯖꯗꯣ ꯈꯤꯇꯪꯗꯤ ꯁꯥꯎꯅꯤꯡꯕ ꯄꯣꯛꯂꯝꯃꯤ꯫ ꯃꯔꯝꯗꯤ ꯂꯩꯃꯍꯣꯏꯒꯤ ꯏꯃꯨꯡꯒ ꯃꯈꯣꯏꯒ ꯀꯧꯅꯧ ꯉꯥꯡꯅꯧ ꯍꯥꯏꯕ ꯃꯔꯝ ꯑꯁꯤꯒꯤꯅꯤ꯫ ꯑꯗꯨꯕꯨ ꯊꯥꯖꯁꯨ ꯐꯠꯇꯕ ꯋꯥꯈꯜꯅ ꯃꯥꯡ ꯊꯥꯈꯤꯕ ꯑꯃꯗꯤ ꯐꯅ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯕꯁꯨ ꯂꯩꯃꯒꯤ ꯏꯃꯨꯡꯗꯤ ꯃꯍꯥꯛꯅ ꯁꯣꯏꯗꯅ ꯃꯥꯡꯍꯟꯒꯅꯤ ꯍꯥꯏꯕꯗ ꯂꯩꯈ꯭ꯔꯦ꯫ ꯑꯁꯨꯝ ꯇꯧꯅ ꯅꯣꯡꯃ ꯅꯤꯅꯤꯗꯤ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯍꯤꯌꯥꯏꯅꯨꯁꯨ ꯍꯤꯗꯥꯛ ꯁꯦꯝꯅꯕ ꯃꯅꯥ ꯃꯁꯤꯡ ꯑꯗꯣ ꯎꯃꯪꯗ ꯇꯣꯏꯅ ꯐꯪꯗꯕꯅ ꯍꯤꯗꯥꯛ ꯁꯦꯝꯅꯕ ꯄꯥꯝꯕꯤꯁꯤꯡ ꯑꯗꯣ ꯃꯍꯥꯛꯅ ꯆꯥꯔ ꯃꯆꯥ ꯑꯃ ꯍꯦꯛ ꯐꯪꯕꯒ ꯃꯈꯣꯏꯒꯤ ꯍꯤꯡꯒꯣꯜ ꯑꯗꯨꯗ ꯑꯗꯨꯝ ꯊꯥꯖꯤꯜꯂꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯍꯤꯌꯥꯏꯅꯨꯅ ꯃꯔꯨ ꯑꯣꯏꯕ ꯍꯤꯗꯥꯛ ꯃꯅꯥ ꯃꯁꯤꯡꯁꯤꯡ ꯑꯗꯣ ꯃꯍꯥꯛꯅ ꯊꯥꯖꯤꯟꯕꯗꯒꯤꯗꯤ ꯍꯧꯖꯤꯛꯇꯤ ꯃꯔꯨ ꯑꯣꯏꯕ ꯄꯥꯝꯕꯤꯁꯤꯡ ꯑꯁꯦ ꯃꯈꯣꯏꯒꯤ ꯍꯤꯡꯒꯣꯜꯗ ꯑꯌꯥꯝꯕ ꯍꯧꯔꯦ꯫ ꯄꯥꯝꯕꯤꯁꯤꯡ ꯑꯁꯤꯒꯤ ꯃꯇꯦꯡꯅ ꯈꯨꯜ ꯑꯁꯤꯗꯁꯨ ꯍꯤꯌꯥꯏꯅꯨꯅ ꯌꯥꯝꯅ ꯆꯥꯎꯕ ꯃꯇꯦꯡ ꯑꯃ ꯄꯥꯡꯂꯝꯃꯤ꯫ ꯅꯣꯡꯃ ꯏꯈꯪ ꯈꯪꯍꯧꯗꯅ ꯊꯥꯖꯗꯣ ꯂꯩꯃꯍꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯊꯥꯖꯅ ꯂꯥꯛꯄ ꯎꯕꯗ ꯂꯩꯃꯗꯤ ꯄꯨꯡꯉꯛ ꯉꯛꯂꯝꯃꯤ꯫ ꯂꯩꯃꯒ ꯍꯤꯌꯥꯏꯅꯨꯒꯁꯨ ꯏꯪꯈꯣꯜꯗ ꯂꯩꯔꯝꯕꯗꯣ ꯊꯣꯛꯂꯛꯇꯨꯅ ꯊꯥꯖꯗ ꯉꯛꯅ ꯌꯦꯡꯂꯛꯏ꯫ ꯊꯥꯖꯁꯨ ꯏꯀꯥꯏ ꯈꯪꯗꯕꯤ ꯑꯃꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯂꯩꯃꯗ ꯇꯨꯁꯣꯟꯅꯕ ꯃꯤꯅꯣꯛ ꯅꯣꯛꯇꯨꯅ ꯀꯧꯔꯛꯂꯝꯃꯤ, ꯏꯆꯦ, ꯅꯅꯥꯎ ꯂꯥꯛꯆꯔꯤꯌꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯖ ꯆꯪꯁꯤꯜꯂꯛꯏ꯫ ꯂꯩꯃꯗꯤ ꯍꯥꯟꯅꯒꯤ ꯍꯥꯟꯅ ꯑꯗꯨꯝ ꯈꯟꯗꯨꯅ ꯊꯥꯖꯕꯨ ꯍꯔꯥꯎꯅ ꯀꯧꯁꯤꯜꯂꯝꯃꯤ꯫ ꯃꯃꯧꯗ ꯃꯣꯔꯥ ꯄꯨꯔꯛꯎ ꯍꯥꯏꯅ ꯊꯧꯗꯥꯔꯝꯃꯤ꯫ ꯍꯤꯌꯥꯏꯅꯨꯁꯨ ꯃꯣꯔꯥ ꯄꯨꯔꯛꯇꯨꯅ ꯊꯥꯖꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯗꯣꯝꯆꯥ, ꯃꯣꯔꯥꯁꯤꯗ ꯐꯝꯕꯤꯌꯣ꯫ ꯊꯥꯖꯁꯨ ꯃꯣꯔꯥꯗꯨꯗ ꯐꯝꯊꯗꯨꯅ ꯂꯩꯃꯗ ꯋꯥꯔꯤ ꯍꯧꯔꯛꯏ, ꯏꯆꯦ, ꯍꯥꯟꯅꯅ ꯍꯥꯟꯅ ꯑꯣꯏꯈ꯭ꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯅꯨꯡꯁꯤꯅꯅ ꯂꯩꯔꯁꯤ ꯏꯆꯦ꯫ ꯊꯥꯖꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯀꯔꯤꯁꯨ ꯈꯪꯖꯗꯕ ꯂꯩꯃꯗꯤ ꯍꯔꯥꯎꯅ ꯑꯗꯨꯝ ꯈꯨꯝꯂꯛꯏ, ꯑꯗꯨꯅꯤꯅꯦ ꯊꯥꯖ, ꯅꯆꯦꯅ ꯄꯥꯝꯖꯕꯁꯨ ꯅꯨꯡꯁꯤꯅꯅ ꯂꯩꯕ ꯑꯗꯨꯅꯤꯅꯦ꯫ ꯊꯥꯖꯁꯨ ꯍꯣꯏ ꯏꯆꯦ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯊꯥꯖꯅ ꯂꯩꯃꯒꯤ ꯃꯌꯨꯝꯗ ꯇꯠꯇꯅ ꯂꯥꯛꯂꯝꯃꯤ꯫ ꯅꯣꯡꯃ ꯅꯤꯅꯤ ꯍꯧꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯍꯤꯌꯥꯏꯅꯨꯁꯨ ꯊꯥ ꯂꯦꯞꯂꯝꯃꯤ꯫ ꯄꯥꯎꯁꯤ ꯇꯥꯕꯗ ꯈꯨꯜ ꯑꯗꯨꯗ ꯍꯤꯌꯥꯏꯅꯨꯕꯨ ꯅꯨꯡꯁꯤꯕꯤꯕ ꯃꯤꯁꯤꯡꯅꯗꯤ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯕꯨꯛ ꯐꯠꯇꯕꯤ ꯂꯩꯔꯥꯡꯒꯤ ꯃꯃꯥ ꯃꯆꯥꯗꯤ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯑꯃꯥꯏꯕ ꯄꯨꯛꯆꯥꯎꯒꯤ ꯃꯅꯥꯛꯇ ꯍꯟꯅ ꯆꯠꯇꯨꯅ ꯋꯥꯔꯤ ꯇꯥꯅꯔꯝꯃꯤ꯫ ꯑꯃꯥꯏꯕ ꯄꯨꯛꯆꯥꯎꯅ ꯃꯃꯥ ꯃꯆꯥꯗ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯇꯥꯛꯂꯛꯂꯝꯃꯤ꯫ ꯊꯥꯖꯗꯣ ꯂꯩꯃꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯩꯃꯗꯤ ꯌꯨꯝꯗ ꯂꯩꯔꯝꯗꯦ, ꯀꯩꯊꯦꯜꯗ ꯆꯠꯈꯤꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯌꯥꯏꯔꯦꯝꯕꯁꯨ ꯆꯤꯡꯗ ꯆꯠꯅꯕ ꯍꯥꯏꯅ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯌꯥꯏꯔꯦꯝꯕꯁꯨ ꯊꯥꯖꯗ ꯀꯧꯔꯝꯗꯨꯅ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ꯫ ꯊꯥꯖꯅ ꯏꯆꯥ ꯏꯃꯧꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄꯅ ꯋꯥꯈꯜꯁꯦ ꯍꯦꯛ ꯅꯨꯡꯉꯥꯏ, ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯧꯁꯟꯅꯔꯛꯂꯝꯃꯤ꯫
ꯑꯗꯨꯒ ꯃꯥꯅ ꯄꯨꯔꯛꯄ ꯎꯍꯩ ꯋꯥꯍꯩꯁꯤꯡꯗꯣ ꯍꯤꯌꯥꯏꯅꯨꯗ ꯄꯤꯔꯝꯃꯤ꯫ ꯍꯤꯌꯥꯏꯅꯨꯅ "ꯀꯔꯤ ꯄꯨꯔꯛꯂꯤꯕꯅꯣ ꯏꯗꯣꯝꯆꯥ?" "ꯉꯔꯥꯡ ꯏꯃꯥꯅꯁꯨ ꯂꯩꯔꯛꯄꯗ ꯉꯥꯏꯔꯤ ꯏꯗꯣꯝꯆꯥ, ꯁꯦꯜ ꯇꯤꯡꯅꯅꯕ." ꯊꯥꯖꯅ "ꯇꯤꯡꯗꯦꯗ, ꯏꯃꯧ ꯄꯤꯖꯅꯤꯡꯗꯨꯅ ꯄꯨꯔꯛꯄꯅꯤ." "ꯏꯕꯨꯡꯉꯣꯒ ꯄꯤꯖꯔꯨꯅꯨ, ꯅꯊꯟꯇ ꯆꯥꯎ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯖ ꯅꯣꯛꯁꯤꯟꯅꯔꯛꯂꯝꯃꯤ꯫ ꯈꯨꯟꯒꯤ ꯑꯉꯥꯡ ꯑꯃ ꯅꯥꯔꯛꯂꯦ꯫ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯃꯥ ꯃꯄꯥꯅ ꯍꯤꯌꯥꯏꯅꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯍꯤꯗꯥꯛ ꯄꯤꯕꯤꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯒꯤꯗꯤ ꯍꯤꯗꯥꯛ ꯑꯁꯦꯡꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ, ꯍꯌꯦꯡ ꯑꯣꯏꯅ ꯂꯥꯛꯄꯤꯔꯣ ꯍꯥꯏꯅ ꯊꯥꯗꯣꯛꯈꯤꯔꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯦ, ꯂꯩꯃꯅ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯂꯣꯏꯔꯝꯂꯦ ꯇꯧꯔꯝꯂꯤꯕ ꯏꯪꯈꯣꯜꯒꯤ ꯐꯤꯚꯝ ꯑꯗꯣ꯫ ꯃꯗꯨ ꯎꯕꯗ ꯂꯩꯃ ꯃꯆꯥ ꯃꯃꯧꯕꯨ ꯀꯧꯊꯣꯛꯇꯨꯅ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯌꯥꯏꯔꯦꯝꯕꯒ ꯍꯤꯌꯥꯏꯅꯨꯒꯁꯨ ꯎꯔꯦ ꯇꯧꯔꯝꯂꯤꯕ ꯐꯤꯚꯝ ꯑꯗꯣ꯫ ꯍꯤꯗꯥꯛꯀꯤ ꯃꯔꯨꯑꯣꯏꯕ ꯄꯥꯝꯕꯤꯁꯤꯡ ꯑꯃꯗꯤ ꯂꯩꯃꯅ ꯀꯩꯊꯦꯜ ꯀꯥꯕꯗ ꯄꯨꯅꯕ ꯍꯦꯟꯖꯥꯡ ꯃꯅꯥ ꯃꯁꯤꯡꯁꯤꯡ ꯂꯣꯏꯅ ꯄꯨꯡꯃꯥꯡ ꯃꯥꯡꯍꯟ ꯇꯥꯛꯍꯜꯂꯝꯂꯦ꯫ ꯀꯅꯥꯅ ꯀꯔꯤꯒꯤ ꯇꯧꯔꯝꯂꯤꯕꯅꯣ ꯍꯥꯏꯕꯁꯨ ꯈꯪꯕ ꯉꯝꯗꯕꯅ ꯂꯩꯃꯍꯣꯏꯒꯤ ꯏꯃꯨꯡ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯇꯥꯟꯖꯥꯗꯨꯗ ꯉꯔꯥꯡ ꯍꯤꯗꯥꯛ ꯄꯤꯅꯕ ꯍꯥꯏꯔꯝꯕ ꯑꯗꯨꯁꯨ ꯂꯥꯛꯂꯝꯃꯤ꯫ ꯂꯥꯛꯂꯤꯕ ꯃꯇꯩ ꯃꯅꯥꯎ ꯑꯗꯨꯁꯨ ꯇꯧꯔꯝꯂꯤꯕ ꯐꯤꯚꯝ ꯑꯗꯣ ꯎꯅ ꯃꯆꯥꯅ ꯍꯦꯟꯅ ꯂꯨꯅ ꯂꯧꯗꯨꯅ ꯍꯤꯌꯥꯏꯅꯨꯗ ꯍꯤꯗꯥꯛ ꯄꯤꯕꯤꯗꯦ ꯍꯥꯏꯅ ꯊꯤꯅ ꯆꯩꯕꯤꯔꯝꯃꯤ꯫ ꯁꯣꯝꯗꯁꯨ ꯂꯩꯔꯥꯡꯍꯣꯏꯒꯤ ꯏꯃꯨꯡꯗꯅꯤ꯫ ꯉꯔꯥꯡ ꯇꯧꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯌꯥꯎꯔꯨꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯀꯨꯟꯖꯣꯅ ꯍꯥꯏꯕꯗꯒꯤ ꯂꯨꯈꯣꯏꯗ ꯇꯧꯗꯨꯅ ꯑꯋꯥꯃꯜ ꯑꯣꯏꯅ ꯁꯦꯜꯁꯤꯡ ꯑꯗꯣ ꯌꯦꯟꯊꯣꯛꯂꯤ꯫ ꯅꯨꯄꯥꯁꯤꯡ ꯑꯗꯣ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯀꯨꯟꯖꯣꯅ ꯂꯨꯈꯣꯏꯗ ꯋꯥ ꯃꯦꯜꯂꯝꯃꯤ꯫ "ꯂꯨꯈꯣꯏ, ꯉꯔꯥꯡꯒꯤ ꯊꯧꯗꯣꯛ ꯑꯗꯣ ꯀꯅꯥ ꯑꯃꯒꯤ ꯅꯥꯀꯣꯡ ꯑꯅꯤ ꯁꯨꯍꯟꯕ ꯌꯥꯔꯣꯏꯀꯣ꯫ ꯀꯔꯤꯒꯨꯝꯕ ꯍꯦꯛ ꯈꯪꯂꯛꯄ ꯃꯤꯀꯨꯞꯇ ꯅꯪ ꯂꯣꯏꯔꯕꯅꯤ ꯍꯥꯏꯕꯁꯦ ꯅꯪ ꯃꯗꯨ ꯈꯪꯅ ꯆꯠꯀꯗꯕꯅꯤ." ꯂꯨꯈꯣꯏꯅ "ꯍꯣꯏ ꯇꯥꯏꯕꯨꯡꯉꯣ." ꯂꯩꯔꯥꯡ ꯃꯃꯥ ꯃꯆꯥꯗꯤ ꯂꯣꯏꯔꯦ ꯍꯔꯥꯎꯕꯅ ꯅꯣꯛ ꯅꯣꯛꯇꯨꯅ ꯁꯝꯖꯤ ꯁꯦꯝꯗꯨꯅ ꯂꯩꯔꯤ, ꯂꯩꯃꯍꯣꯏꯒꯤ ꯑꯋꯥꯕ ꯇꯥꯔꯕ ꯃꯇꯧ ꯌꯦꯡꯗꯨꯅ꯫ ꯍꯞꯇꯥ ꯑꯃꯗꯤ ꯍꯧꯈ꯭ꯔꯦ꯫ ꯃꯈꯣꯏꯒꯤ ꯃꯥꯡꯍꯟ ꯇꯥꯛꯍꯜꯂꯝꯂꯤꯕ ꯏꯪꯈꯣꯜ ꯑꯗꯨꯁꯨ ꯐꯖꯅ ꯑꯃꯨꯛ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯅꯣꯡꯃ ꯍꯤꯌꯥꯏꯅꯨꯗꯣ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯩꯃꯅ ꯑꯃꯥꯏꯕꯤ ꯑꯃ ꯄꯨꯔꯛꯇꯨꯅ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯂꯩꯔꯥꯡ ꯃꯃꯥ ꯃꯆꯥꯅ ꯍꯤꯌꯥꯏꯅꯨꯗ ꯄꯤꯖꯈꯤꯕ ꯍꯩ ꯔꯥꯁꯤꯡ ꯑꯗꯨꯗ ꯑꯃꯥꯏꯕ ꯄꯨꯛꯆꯥꯎꯅ ꯂꯩꯋꯥ ꯇꯤꯟꯋꯥ ꯇꯧꯈꯤꯕ ꯃꯔꯝꯅ ꯍꯤꯌꯥꯏꯅꯨꯒꯤ ꯑꯉꯥꯡ ꯑꯗꯣ ꯑꯃꯥꯏꯕꯤ ꯑꯗꯨꯅ "ꯑꯉꯥꯡ ꯑꯁꯤ ꯀꯟꯕ ꯉꯝꯂꯔꯣꯏ" ꯍꯥꯏꯔꯛꯈꯤ꯫ ꯁꯣꯝꯗꯅ ꯂꯩꯔꯥꯡ ꯃꯈꯣꯏ ꯃꯃꯥ ꯃꯆꯥꯗꯣ ꯑꯃꯨꯛꯀ ꯍꯦꯟꯅ ꯍꯔꯥꯎꯈ꯭ꯔꯦ꯫ ꯊꯥꯖꯗꯣ ꯂꯩꯃꯍꯣꯏꯗ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯉꯁꯤ ꯂꯥꯛꯂꯤꯕ ꯑꯁꯤꯅ ꯑꯃꯨꯛ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕ ꯈꯪꯂꯝꯗꯦ꯫ ꯊꯥꯖꯁꯨ ꯃꯈꯣꯏꯒꯤ ꯋꯥꯔꯤ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯄ ꯁꯥꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯅꯨꯄꯥ ꯑꯃꯅ ꯎꯃꯪꯗ ꯁꯥ ꯇꯥꯟꯕ ꯆꯠꯂꯨꯕꯗ ꯀꯩꯖꯦꯡꯂꯥꯡ ꯃꯆꯥ ꯑꯃꯅ ꯇꯝꯊꯤꯅ ꯈꯣꯠꯄꯗ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯂꯝꯃꯤ꯫ ꯑꯁꯣꯛꯄ ꯅꯨꯄꯥ ꯑꯗꯨꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯍꯤꯌꯥꯏꯅꯨꯗ ꯑꯁꯣꯛꯄ ꯇꯩꯅꯕ ꯍꯤꯗꯥꯛ ꯑꯗꯣ ꯄꯤꯕꯤꯅꯕ ꯍꯥꯏꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯍꯤꯌꯥꯏꯅꯨꯁꯨ ꯃꯍꯥꯛꯅ ꯍꯥꯟꯅꯗꯒꯤ ꯁꯦꯝꯗꯨꯅ ꯊꯝꯂꯝꯕ ꯑꯁꯣꯛꯄ ꯇꯩꯅꯕ ꯍꯤꯗꯥꯛ ꯑꯗꯣ ꯄꯤꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯗ ꯑꯁꯣꯛꯄ ꯃꯐꯝ ꯑꯗꯨꯗ ꯅꯣꯡꯃꯗ 3 ꯂꯛ ꯇꯩꯌꯨ ꯍꯥꯏꯗꯨꯅ ꯇꯥꯛꯂꯝꯃꯤ꯫ ꯑꯁꯣꯛꯄ ꯅꯨꯄꯥ ꯑꯗꯨꯒꯤ ꯌꯨꯝꯗꯅꯤ꯫ ꯅꯨꯃꯤꯗꯥꯡ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯑꯁꯣꯛꯄ ꯅꯨꯄꯥ ꯑꯗꯨꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯍꯤꯌꯥꯏꯅꯨꯅ ꯄꯤꯕꯤꯔꯛꯄ ꯍꯤꯗꯥꯛ ꯑꯗꯣ ꯇꯩꯕꯤꯔꯝꯃꯤ꯫ ꯍꯤꯗꯥꯛ ꯑꯗꯨ ꯇꯩꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯅꯨꯄꯥꯗꯣ ꯇꯨꯝꯍꯜꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯅꯨꯄꯥ ꯑꯗꯨꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯑꯗꯣ ꯇꯨꯝꯕ ꯍꯧꯒꯠꯇꯦ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕꯗ ꯅꯨꯄꯥꯗꯣ ꯃꯁꯥꯗꯣ ꯃꯨꯁꯨꯛ ꯃꯨꯁꯤꯟꯗꯨꯅ ꯂꯩꯔꯝꯂꯦ ꯑꯃꯗꯤ ꯅꯨꯄꯥꯗꯣ ꯇꯥꯏꯕꯪꯄꯥꯟ ꯊꯥꯗꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯅꯨꯄꯤꯗꯨꯅ ꯀꯞꯂꯛꯄꯗ ꯌꯨꯝꯊꯪꯅꯕ ꯑꯃꯗꯤ ꯈꯨꯟꯒꯤ ꯃꯤꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯈꯨꯟꯒꯤ ꯃꯤꯅ ꯅꯨꯄꯤ ꯑꯗꯨꯗ ꯑꯁꯣꯛꯄ ꯑꯁꯤꯗ ꯀꯔꯤ ꯑꯍꯦꯟꯕ ꯄꯤꯖꯔꯨꯕꯒꯦ ꯍꯪꯂꯛꯄꯗ ꯅꯨꯄꯤ ꯑꯗꯨꯅ "ꯀꯔꯤꯁꯨ ꯑꯍꯦꯟꯕ ꯄꯤꯖꯗꯦ, ꯉꯔꯥꯡ ꯍꯤꯌꯥꯏꯅꯨꯅ ꯄꯤꯔꯛꯄ ꯍꯤꯗꯥꯛ ꯑꯗꯨ ꯈꯛꯇꯅꯤ ꯇꯩꯕꯤꯈꯤꯕ" ꯍꯥꯏꯅ ꯇꯝꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯋꯥꯔꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯑꯃꯗꯤ ꯁꯤꯔꯤꯕ ꯐꯤꯚꯝ ꯑꯗꯨ ꯎꯕꯗ ꯍꯤꯌꯥꯏꯅꯨꯒꯤ ꯍꯤꯗꯥꯛ ꯇꯩꯕꯗꯒꯤꯅꯤ ꯍꯥꯏꯅ ꯈꯨꯟ ꯃꯤꯌꯥꯝꯅ ꯂꯩꯃꯒꯤ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯍꯤꯗꯥꯛ ꯂꯥꯟꯅ ꯄꯤꯗꯨꯅ ꯃꯤꯕꯨ ꯍꯥꯠꯍꯜꯂꯤ ꯍꯥꯏꯅ ꯂꯩꯃ, ꯌꯥꯏꯔꯦꯝꯕ, ꯍꯤꯌꯥꯏꯅꯨ ꯃꯈꯣꯏꯕꯨ ꯐꯨꯕ ꯆꯩꯕ ꯅꯠꯇꯅ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯁꯨ ꯃꯥꯡꯍꯟ ꯇꯥꯛꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯕꯨ ꯈꯨꯜ ꯑꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯇꯥꯟꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯁꯦꯡꯕꯃꯛꯇꯤ ꯅꯨꯄꯥ ꯑꯁꯤꯅ ꯁꯤꯔꯤꯕ ꯑꯁꯤꯒꯤ ꯃꯔꯝꯗꯤ ꯅꯣꯡꯃ ꯊꯥꯖꯅ ꯂꯩꯃꯍꯣꯏꯗ ꯂꯥꯛꯇꯨꯅ ꯍꯤꯌꯥꯏꯅꯨꯒꯤ ꯑꯅꯥꯕꯒꯤ ꯃꯔꯝꯗ ꯅꯨꯡꯉꯥꯏꯇꯅ ꯐꯣꯡꯗꯣꯛꯄ ꯁꯥꯔꯝꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯊꯥꯖꯅ ꯇꯟꯖꯥ ꯌꯦꯡꯗꯨꯅ ꯍꯤꯌꯥꯏꯅꯨꯅ ꯍꯥꯟꯅ ꯁꯦꯝꯗꯨꯅ ꯊꯝꯂꯤꯕ ꯑꯁꯣꯛꯄ ꯇꯩꯅꯕ ꯍꯤꯗꯥꯛ ꯑꯃꯗꯤ ꯑꯇꯣꯞꯄ ꯍꯤꯗꯥꯛꯁꯤꯡ ꯑꯗꯨꯗ ꯊꯥꯖꯅ ꯂꯣꯟꯅ ꯄꯨꯔꯛꯄ ꯂꯤꯟꯒꯤ ꯃꯍꯨ ꯑꯗꯣ ꯍꯤꯗꯥꯛꯁꯤꯡꯒꯤ ꯄꯥꯇ꯭ꯔꯁꯤꯡ ꯑꯗꯨꯗ ꯂꯣꯟꯅ ꯍꯥꯞꯆꯤꯟꯈꯤꯕ ꯃꯔꯝ ꯑꯁꯤꯅ ꯑꯣꯏꯔꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯂꯩꯃ, ꯌꯥꯏꯔꯦꯝꯕ, ꯍꯤꯌꯥꯏꯅꯨ ꯃꯈꯣꯏꯕꯨ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯗꯁꯨ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯔꯕꯅꯤꯅ ꯃꯈꯣꯏ ꯎꯃꯪ ꯑꯃꯗ ꯂꯥꯛꯂꯝꯃꯤ꯫
ꯎꯃꯪ ꯑꯗꯨ ꯌꯧꯔꯕ ꯃꯇꯨꯡꯗ ꯍꯤꯌꯥꯏꯅꯨ ꯃꯍꯥꯛꯅ ꯃꯤꯕꯨ ꯍꯥꯠꯂꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯈꯜꯗ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯀꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯃꯧꯒꯤ ꯃꯇꯧ ꯎꯕꯗ ꯂꯩꯃꯅ ꯊꯦꯝꯖꯤꯜꯂꯛꯏ꯫ ꯏꯃꯧꯅ ꯑꯗꯨꯝꯅ ꯇꯧꯔꯝꯂꯣꯏ ꯍꯥꯏꯕ ꯏꯃꯥ ꯈꯪꯏ꯫ ꯌꯥꯏꯔꯦꯝꯕꯁꯨ ꯅꯪꯅ ꯑꯁꯨꯝ ꯇꯧꯔꯣꯏ ꯍꯥꯏꯕꯁꯦ ꯑꯩ ꯊꯥꯖꯩ꯫ ꯏꯃꯥꯒ ꯅꯪꯒꯒꯤ ꯑꯩ ꯂꯩꯔꯤꯕꯁꯤ ꯍꯥꯏꯗꯨꯅ ꯌꯥꯏꯔꯦꯝꯕꯅ ꯊꯦꯝꯖꯤꯟꯕꯤꯔꯛꯏ꯫ ꯂꯩꯔꯥꯡ ꯃꯃꯥ ꯃꯆꯥꯗꯤ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯃꯤ꯫ ꯃꯈꯣꯏ ꯃꯃꯥ ꯃꯆꯥꯅ ꯈꯜꯂꯤꯕꯗꯤ ꯍꯤꯌꯥꯏꯅꯨ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯌꯥꯏꯔꯦꯝꯕꯕꯨ ꯃꯥꯒꯤ ꯅꯨꯄꯥ ꯑꯣꯏꯅꯕ ꯍꯥꯏꯗꯨꯅ ꯅꯨꯡꯉꯥꯏꯕ ꯋꯥꯈꯜꯗ ꯇꯧꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯌꯥꯏꯔꯦꯝꯕ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯆꯤꯡꯗ ꯀꯥꯗꯨꯅ ꯁꯤꯡ ꯆꯟꯕ ꯆꯠꯄ ꯑꯃꯗꯤ ꯑꯔꯨꯝ ꯑꯌꯥꯡꯒꯤ ꯊꯕꯛ ꯇꯧꯕ ꯑꯁꯤꯗꯤ ꯃꯁꯥꯗꯣ ꯁꯣꯟꯕꯅ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯉꯝꯕ ꯀꯩꯊꯦꯜꯗ ꯆꯠꯇꯨꯅ ꯊꯕꯛ ꯈꯔ ꯁꯨꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯐꯪꯂꯛꯄ ꯁꯦꯜ ꯑꯗꯨꯅ ꯆꯥꯅꯕ ꯑꯃ ꯂꯩꯗꯨꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯩꯃꯗꯤ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯅ ꯑꯅꯥꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ꯫ ꯑꯗꯨꯅ ꯌꯥꯏꯔꯦꯝꯕꯅ ꯄꯨꯔꯛꯂꯤꯕꯗꯣ ꯀꯔꯤꯃꯇ ꯆꯥꯎ ꯍꯥꯏꯕ ꯌꯥꯔꯝꯗꯦ꯫ ꯅꯣꯡꯃ ꯁꯨꯝ ꯍꯧꯈꯤꯕꯅ ꯂꯩꯃꯗꯤ ꯃꯁꯥꯗꯣ ꯑꯁꯨꯝ ꯁꯣꯟꯖꯤꯜꯂꯛꯏ꯫ ꯅꯣꯡꯃ ꯂꯨꯈꯣꯏꯅ ꯀꯨꯟꯖꯣꯒꯤ ꯄꯥꯈꯣꯟ ꯑꯃ ꯂꯥꯛꯄꯗ ꯌꯥꯏꯔꯦꯝꯕ ꯍꯣꯏꯅ ꯂꯩꯔꯤꯕ ꯎꯃꯪ ꯑꯗꯣ ꯐꯥꯎꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯂꯨꯈꯣꯏꯅ ꯎꯔꯦ ꯇꯧꯔꯤꯕ ꯃꯇꯧꯗꯣ ꯋꯥꯔꯤ ꯄꯨꯝꯕ ꯈꯪꯂꯤꯕ ꯂꯨꯈꯣꯏꯅꯤ꯫ ꯃꯔꯥꯜꯁꯨ ꯂꯩꯖꯗꯕ ꯏꯃꯨꯡ ꯑꯁꯤꯅ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅꯗꯤ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯦꯀꯣ ꯍꯥꯏꯅ ꯈꯟꯖꯔꯝꯃꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯈꯥꯡꯄꯣꯛ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯃꯕꯨ ꯍꯤꯌꯥꯏꯅꯨꯅ ꯍꯧꯗꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯩꯃ ꯍꯧꯗꯣꯛꯄ ꯇꯥꯈꯤꯗ꯭ꯔꯦ꯫ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯃꯈꯣꯏꯁꯨ ꯇꯧꯐꯝ ꯈꯪꯂꯝꯗꯦ꯫ ꯈꯨꯟꯒꯤ ꯃꯤ ꯀꯅꯥꯃꯠꯇ ꯌꯥꯎꯗꯅ ꯃꯃꯥꯒꯤ ꯃꯊꯧ ꯃꯉꯝ ꯑꯗꯣ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯁꯣꯝꯗ ꯂꯨꯈꯣꯏ ꯀꯨꯟꯖꯣꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯃꯗꯤ ꯃꯉꯣꯟꯗ ꯇꯧꯕꯤꯔꯤꯕ ꯃꯌꯥꯝꯁꯦ ꯈꯜꯂꯨꯕꯗ ꯑꯁꯨꯛ ꯐꯠꯇꯕ ꯃꯤ ꯑꯁꯤꯕꯨ ꯍꯥꯏꯅ ꯀꯨꯟꯖꯣ ꯍꯣꯏꯅ ꯇꯧꯈꯤꯕ ꯐꯠꯇꯕ ꯄꯨꯝꯕ ꯈꯨꯟꯒꯤ ꯃꯤꯗ ꯂꯣꯏꯅ ꯇꯝꯊꯣꯛꯂꯝꯃꯤ꯫ ꯋꯥꯔꯤ ꯄꯨꯝꯕ ꯈꯪꯂꯕ ꯀꯥꯟꯗ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯅ ꯀꯨꯟꯖꯣ ꯍꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯌꯥꯏꯔꯦꯝꯕꯒꯤ ꯏꯃꯨꯡꯗ ꯇꯧꯈꯤꯕ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯨꯟꯖꯣ ꯑꯃꯗꯤ ꯊꯥꯖ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯊꯋꯥꯏ ꯊꯥꯈꯤꯔꯝꯃꯤ꯫ ꯂꯩꯔꯥꯡꯗꯤ ꯃꯈꯣꯏꯅ ꯇꯧꯔꯨꯕ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯈꯟꯖꯤꯜꯂꯨꯕ ꯑꯃꯗꯤ ꯅꯤꯡꯉꯝꯂꯛꯇꯕ ꯏꯀꯥꯏꯕꯅ ꯄꯨꯂꯞ ꯄꯨꯟꯁꯤꯟꯗꯨꯅ ꯈꯪꯖꯟꯕ ꯍꯦꯟꯃꯟꯈꯤꯗꯨꯅ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯃꯔꯥꯜ ꯂꯩꯇꯦ ꯈꯪꯂꯕ ꯌꯥꯏꯔꯦꯝꯕ ꯑꯃꯗꯤ ꯍꯤꯌꯥꯏꯅꯨ ꯃꯈꯣꯏ ꯑꯅꯤꯕꯨ ꯀꯧꯁꯤꯟꯗꯨꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯃꯇꯩ ꯃꯅꯥꯎꯒꯤ ꯌꯨꯝ ꯑꯃ ꯁꯥꯕꯤꯗꯨꯅ ꯂꯩꯍꯜꯂꯝꯃꯤ꯫ ꯍꯤꯌꯥꯏꯅꯨꯁꯨ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯂꯩꯀꯥꯏꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯌꯥꯏꯔꯦꯝꯕ ꯑꯃꯗꯤ ꯍꯤꯌꯥꯏꯅꯨ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯊꯥ ꯈꯔ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯣꯡꯃ ꯌꯥꯏꯔꯦꯝꯕ ꯑꯃꯗꯤ ꯍꯤꯌꯥꯏꯅꯨ ꯃꯈꯣꯏ ꯑꯅꯤꯅ ꯀꯩꯊꯦꯜ ꯀꯥꯔꯛꯄꯗ ꯑꯉꯥꯎꯕꯤ ꯑꯃꯅ ꯃꯈꯣꯏꯗ ꯁꯦꯜ ꯅꯤꯔꯛꯂꯝꯃꯤ꯫ ꯍꯤꯌꯥꯏꯅꯨ ꯌꯦꯡꯊꯣꯛꯂꯨꯕ ꯃꯇꯝꯗ ꯂꯩꯔꯥꯡ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯀꯂꯛ ꯃꯤꯍꯧ ꯆꯥꯎꯔꯨꯕ ꯂꯩꯔꯥꯡꯗꯣ ꯍꯧꯖꯤꯛꯇꯤ ꯑꯉꯥꯎꯕꯤ ꯑꯃꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯄꯨꯟꯁꯤ ꯂꯦꯟꯈꯤꯔꯝꯃꯤ꯫